ꯄꯥꯎꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯀꯥꯏꯀꯨꯒꯤ ꯃꯆꯦ ꯁꯛꯅ ꯂꯩꯃꯤꯟꯅꯖꯕꯤ ꯅꯨꯄꯤ ꯑꯃ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃ ꯔꯤꯝꯁꯇ ꯂꯥꯌꯦꯡꯕ ꯆꯠꯄꯗ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯔꯤꯝꯁꯀꯤ ꯗꯣꯛꯇꯔꯁꯤꯡꯅ ꯊꯧꯋꯥ ꯁꯥꯗꯅ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯗꯨꯕꯨ ꯂꯥꯌꯦꯡꯕꯤꯗꯅ ꯀꯣꯚꯤꯗ ꯁꯦꯟꯇꯔꯗ ꯂꯩꯍꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯦ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ RK ꯀꯥꯏꯀꯨꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯔꯤꯝꯁꯇ ꯄꯨꯈꯠꯈꯤꯕꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕꯤ ꯑꯩꯒꯤ ꯏꯆꯦ ꯑꯗꯨꯕꯨ ꯏꯅꯥꯎ ꯅꯨꯄꯥ ꯊꯥꯗꯨꯅ ꯍꯪꯍꯜꯂꯨꯕ ꯃꯇꯝꯗ ꯔꯤꯝꯁꯇ ꯂꯩꯇꯦ ꯈꯪꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤꯕ ꯑꯃꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯀꯔꯝꯅ ꯈꯪꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯋꯥꯐꯝ ꯀꯌꯥ ꯌꯦꯠꯅꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯗ ꯂꯩꯕ IIIT ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯂꯩꯍꯜꯂꯝꯂꯦ ꯑꯇꯣꯞꯄ ꯑꯅꯥꯕ ꯑꯃꯒꯤꯗꯃꯛꯇ ꯔꯤꯝꯁꯇ ꯄꯨꯈꯠꯈꯤꯕ ꯑꯩꯒꯤ ꯏꯆꯦ ꯑꯗꯨ ꯂꯥꯌꯦꯡꯗꯕꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯊꯥꯖꯤꯜꯂꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁꯤꯒꯨꯝꯕ ꯔꯦꯁꯄꯣꯟꯁꯤꯕꯜ ꯂꯩꯇꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯔꯗꯨꯅ ꯂꯥꯌꯦꯡꯕꯤꯗꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯆꯦ ꯑꯗꯨꯒꯤ ꯗꯥꯏꯇ ꯀꯅꯥꯅ ꯄꯨꯕꯤꯒꯅꯤ ꯍꯥꯏꯅ RK ꯀꯥꯏꯀꯨꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯐꯣꯡꯗꯣꯔꯛꯂꯦ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯊꯥꯒꯤ ꯂꯩꯃꯥꯏꯒꯤꯗꯃꯛꯇ USꯅ ꯂꯨꯆꯤꯡꯕ ꯑꯥꯔꯇꯦꯃꯤꯁ ꯄꯦꯛꯇ ꯂꯩꯕꯥꯛ ꯅꯤꯄꯥꯟꯅ ꯁꯍꯤ ꯇꯧꯈ꯭ꯔꯦ ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯃꯇꯝ ꯀꯨꯏꯅꯒꯤ ꯑꯣꯏꯕ ꯁꯦꯇꯜꯃꯦꯟꯠꯁꯤꯡ ꯁꯥꯒꯠꯅꯕꯒꯤ ꯁ꯭ꯇꯦꯟꯗꯔꯗꯁꯤꯡ ꯁꯦꯝꯅꯔꯕ ꯅꯥꯁꯥꯅ ꯍꯣꯠꯅꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯥꯔꯇꯦꯃꯤꯁ ꯑꯦꯀꯣꯔꯗꯁ ꯑꯩꯅ ꯈꯪꯅꯕ ꯊꯥꯒꯤ ꯂꯩꯃꯥꯏ ꯑꯦꯛꯁꯄ꯭ꯂꯣꯔꯦꯁꯟ ꯇꯧꯅꯅꯕꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯦꯛ ꯑꯃ ꯂꯩꯕꯥꯛ ꯅꯤꯄꯥꯟꯅ ꯁꯍꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ US ꯁ꯭ꯄꯦꯁ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯅꯥꯁꯥꯒꯤ ꯑꯥꯔꯇꯦꯃꯤꯁ ꯃꯨꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯒꯤ ꯃꯃꯤꯡ ꯊꯣꯟꯈꯤꯕ ꯑꯦꯀꯣꯔꯗ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯁꯨꯡ ꯊꯥꯒꯤ ꯔꯤꯁꯣꯔꯁꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯦꯅꯤꯁꯤꯡꯗ ꯃꯄꯨ ꯑꯣꯏꯕ ꯌꯥꯍꯟꯗꯨꯅ ꯌꯦꯠꯅꯕ ꯊꯣꯛꯇꯅꯕ ꯍꯥꯟꯅ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯄꯦꯁ ꯂꯣꯁꯤꯡꯒꯤ ꯌꯨꯝꯐꯝꯗ ꯃꯇꯨꯡꯒꯤ ꯊꯥꯒꯤ ꯕꯦꯖꯁꯤꯡꯕꯨ ꯀꯣꯏꯁꯤꯟꯒꯗꯕ ꯁꯦꯐꯇꯤ ꯖꯣꯟꯁꯤꯡ ꯂꯤꯡꯈꯠꯅꯕ ꯄꯥꯟꯗꯝ ꯊꯝꯂꯦ ꯁꯣꯛ 2023 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥꯗ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯊꯥꯅꯅꯕꯒꯤ USꯀꯤ ꯊꯧꯔꯥꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯦꯂꯥꯏꯁꯤꯡ ꯌꯥꯎꯍꯟꯅꯅꯕ USꯅ ꯍꯣꯠꯅꯕ ꯑꯃꯗ ꯊꯥ ꯀꯌꯥ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯉꯔꯥꯡ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯆꯍꯤꯒꯤ ꯑꯣꯏꯕ ꯁ꯭ꯄꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯀꯅꯥꯗꯥ ꯖꯄꯥꯟ ꯂꯨꯛꯖꯦꯝꯕꯔꯒ ꯏꯇꯥꯂꯤ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯁꯅ ꯕꯥꯏꯂꯦꯇꯔꯦꯜ ꯑꯦꯒ꯭ꯔꯤꯃꯦꯟꯠꯁꯤꯡꯗ ꯁꯍꯤ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅ ꯌꯥꯒꯗꯕ ꯃꯑꯣꯡ ꯃꯔꯤꯟ ꯑꯃ ꯂꯤꯡꯈꯠꯄꯅꯤ ꯍꯥꯏꯅ ꯅꯥꯁꯥ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯖꯤꯝ ꯄ꯭ꯔꯥꯏꯗꯦꯁꯇꯥꯏꯟꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤ ꯑꯦꯀꯣꯔꯗꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛꯁꯤꯡꯅ ꯃꯄꯨꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯊꯥ ꯑꯃꯁꯨꯡ ꯑꯇꯩ ꯑꯇꯤꯌꯥꯒꯤ ꯕꯣꯗꯤꯁꯤꯡ ꯑꯁꯤ ꯂꯩ ꯍꯥꯏꯕ ꯁꯣꯛ 1963ꯀꯤ ꯇ꯭ꯔꯤꯇꯤ ꯑꯃꯒ ꯆꯥꯟꯅꯅꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤꯒꯤ ꯏꯇꯤꯍꯥꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯛ ꯆꯥꯎꯕ ꯄꯨꯝꯅꯃꯛ ꯁꯨꯅ ꯌꯥꯎꯔꯕ ꯑꯃꯁꯨꯡ ꯍ꯭ꯌꯨꯃꯦꯟ ꯁ꯭ꯄꯦꯁ ꯐ꯭ꯂꯥꯏꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯣꯂꯤꯁꯟ ꯁꯦꯝꯅꯅꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯥꯎꯇꯔ ꯁ꯭ꯄꯦꯁ ꯇ꯭ꯔꯤꯇꯤ ꯑꯗꯨ ꯁꯤꯜꯂꯤ ꯍꯥꯏꯅ ꯕ꯭ꯔꯥꯏꯗꯦꯟꯁꯇꯥꯏꯟꯅ ꯍꯥꯏꯈꯤ ꯃꯃꯩꯊꯪꯗ ꯃꯤꯑꯣꯏꯕꯅ ꯂꯦꯟꯗꯤꯡ ꯑꯃ ꯇꯧꯒꯗꯕꯒꯤ ꯃꯥꯡꯑꯣꯏꯅꯅ $1 ꯕꯤꯂꯤꯌꯟ ꯀꯌꯥ ꯆꯪꯒꯗꯕ ꯅꯥꯁꯥ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯅ ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯔꯣꯕꯣꯇꯤꯛ ꯔꯣꯚꯔꯁꯤꯡ ꯊꯥꯒꯅꯤ ꯅꯥꯁꯥꯅ ꯊꯥꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯕ ꯂꯨꯅꯔ ꯒꯦꯠꯋꯦ ꯀꯧꯕ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯃꯁꯨ ꯁꯥꯟꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯅꯥꯁꯥ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯥꯔꯇꯅꯔꯁꯤꯡꯒꯤ ꯌꯥꯁꯤꯟꯅꯕ ꯑꯃꯅ ꯁꯥꯟꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯤꯐꯝꯗ ꯃꯤꯅꯤꯁꯇꯔ ꯂꯥꯛꯇꯕꯗꯒꯤ ꯂꯧꯃꯤꯁꯤꯡꯅ ꯐꯥꯔꯝ ꯂꯣꯁꯤꯡꯒꯤ ꯀꯣꯄꯤꯁꯤꯡ ꯁꯦꯒꯥꯏꯈ꯭ꯔꯦ ꯄꯟꯖꯥꯕꯇꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯂꯧꯃꯤꯒꯤ ꯒ꯭ꯔꯨꯞ 30ꯒ ꯆꯌꯦꯠꯅꯕ ꯐꯥꯔꯝ ꯕꯤꯜꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯒꯚꯔꯟꯃꯦꯟꯠꯀ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯃꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯁꯤꯡ ꯇꯣꯃꯥꯔ ꯂꯥꯛꯇꯕꯗꯒꯤ ꯉꯁꯤ ꯆꯔꯥꯡꯅꯕ ꯐꯤꯚꯝꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯦꯟꯇꯔꯗ ꯃꯤꯐꯝ ꯑꯗꯨ ꯀꯧꯔꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯂꯧꯃꯤꯒꯤ ꯒ꯭ꯔꯨꯞꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯤꯐꯝ ꯑꯗꯨ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯃꯤꯅꯤꯁꯇꯔ ꯑꯗꯨ ꯌꯥꯎꯅꯕ ꯂꯧꯃꯤꯁꯤꯡ ꯑꯗꯨꯅ ꯗꯤꯃꯥꯟ ꯇꯧꯈꯤꯕꯅꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯌꯥꯎꯗꯕ ꯑꯗꯨꯗꯒꯤ ꯁꯥꯎꯔꯕ ꯂꯧꯃꯤꯁꯤꯡ ꯑꯗꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯅꯨꯡꯗ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯕ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯆꯌꯦꯠꯅꯔꯕ ꯐꯥꯔꯝ ꯂꯣꯁꯤꯡ ꯑꯗꯨꯒꯤ ꯀꯣꯄꯤꯁꯤꯡ ꯁꯦꯒꯥꯏꯈꯤ ꯑꯅꯧꯕ ꯂꯣꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯈꯣꯏꯒꯤ ꯈꯣꯡꯖꯪ ꯃꯈꯥ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯅꯧꯕ ꯐꯥꯔꯝ ꯕꯤꯜꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯥ ꯀꯌꯥ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯛꯈꯤꯕ ꯂꯧꯃꯤ ꯒ꯭ꯔꯨꯞꯁꯤꯡ ꯑꯗꯨꯅ ꯁꯦꯟꯇꯔꯒ ꯈꯟꯅꯅꯕ ꯉꯔꯥꯡ ꯆꯥꯟꯗꯤꯒꯔꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯀꯣꯡꯒ꯭ꯔꯦꯁ ꯌꯥꯎꯅ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯅ ꯁꯧꯒꯠꯇꯨꯅ ꯃꯈꯣꯏꯅ ꯑꯅꯧꯕ ꯐꯥꯔꯝ ꯂꯣꯁꯤꯡ ꯑꯗꯨ ꯀꯛꯊꯠꯄꯤꯅꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯊꯣꯏ ꯌꯥꯎꯅ RFYCꯒꯤ ꯑꯍꯥꯟꯕ ꯕꯦꯜꯁꯀꯤ ꯒ꯭ꯔꯦꯖꯨꯋꯦꯠ 9 ISLꯒꯤ ꯀ꯭ꯂꯕꯁꯤꯡꯗ ꯁꯥꯏꯟ ꯇꯧꯔꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯣꯏ ꯊꯣꯏꯁꯤꯡ ꯌꯥꯎꯅ ꯅꯥꯚꯤ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯔꯤꯂꯥꯌꯟꯁ ꯐꯥꯎꯟꯗꯦꯁꯟ ꯌꯪ ꯆꯦꯝꯄꯁ RFYCꯒꯤ ꯒ꯭ꯔꯦꯖꯨꯋꯦꯠ 9 ꯏꯟꯗꯤꯌꯟ ꯁꯨꯄꯔ ꯂꯤꯒꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯀ꯭ꯂꯕꯁꯤꯡꯗ ꯁꯥꯏꯟ ꯇꯧꯗꯨꯅ ꯌꯥꯎꯔꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏ ꯊꯣꯏꯁꯤꯡꯅ ꯕꯦꯡꯒꯂꯨꯔꯨ FCꯗ ꯁꯥꯏꯟ ꯇꯧꯗꯨꯅ ꯌꯥꯎꯔꯒꯅꯤ ꯑꯔꯤꯇꯥ ꯗꯥꯁ ꯃꯨꯍꯝꯃꯗ ꯕꯥꯁꯤꯗ PT ꯑꯃꯁꯨꯡ ꯕꯤꯔꯦꯟꯗ꯭ꯔ ꯁꯤꯡꯅ ꯀꯦꯔꯂꯥ ꯕ꯭ꯂꯥꯁꯇꯔ FCꯗ G ꯕꯥꯂꯥꯖꯤ ꯑꯃꯁꯨꯡ ꯑꯀꯤꯕ ꯅꯋꯥꯐꯅ ꯆꯦꯟꯅꯥꯏ FCꯗ ꯃꯣꯍꯝꯃꯗ ꯅꯦꯃꯤꯜꯅ FC ꯒꯋꯥꯗ
IOC Garana Mumbai City Aduga Kostep Datna Hyderabad FC da sign tawduna Yaokhre haina pau asina makha tari Balaji amasung Nawaf na sahi ani deal sign tawnaduna Yaokhre aduga atopa sanaroi tarit na sahi ongi contract sign tawnabada yanaki aire Reliance Foundation jang sam Peski Naha Oriba Sanarusina Indian Super League Club Singna Yauduna Professional Footballing gi Khongchat Europa asi aikoi oina khwaida ki chawtok chaba amasung nungaiba pungpham amani aida Reliance Foundation gi founder amasung chairman Nita Ambani na phongdokhe aikoina Reliance Foundation Academy asi kumsa so lising ani tara manga de lingkhat khibane foundation asi lingkhat khiba ki pandam de India gi naha oiriba sanaru chingba makoi gi sportsing da professional career mai pakna na ba semna bane ISL gi club sing da sign tawgudur ba sanaru ching asi sahi RFYC da ngalingi matamdagi yaurakhibane yamna hising ba sanaru ching yaurokba asida yamna nungai ba phawe sanaru ching asi India gi football club sing da achoba mafam amakan ngamlagane haina Nita Ambani na makhata na phongdokhe nakalamorom da Sarat Yadav gi Machanupi Congress da Yaokhre Bihar के असेंबली मिखल की मांगोइना आने की यूनियन मिनिस्टर अमसोंग लोकतांत्रिक जनता दल की लुचिंग शरद यादव की मचानुपी सुभाषनी युमसा के चुनमित कांग्रेस यावख्रे महाकलोइन आने की एमपी काली पांडेसु कांग्रेस यावखी कांग्रेस अहक पुजहन बिबगिदमक अहक पार्टी की लुचिंग बसिंग सोनिया गांधी अमसोंग राहुल गांधी तौबिमल खंग उच्चरी हाइना फोंदोपग लोइनना सुभाषनी आइकी मदुदे महाके अपुकुन मसा ngamdadun lairingai matam asida कांग्रेस के लुचिंग अहमद पटेल ना महाको पार्टी असिदा जाउनना हाइरखिबने लुचिंग अनि कांग्रेस जाउसिलप असिना पार्टी असिगा लोइनना बिहार की ग्रांड अलायंस की पंगल हेना कलहलगनी आइना पार्टी की स्टेट प्रेसिडेंट मडल मोहन जाना फोंदोखे ब्राजील द जॉनसन एंड जॉनसन की कोविड-19 वैक्सीन चाइंग लेपख्रे यूएस मल्टीनेशनल जॉनसन एंड जॉनसन के फार्मास्यूटिकल डिवीजन जॉनसन सिला कंपनी ना कोविड-19 की मयोग पुथोक वैक्सीन अमगी ब्राजील दा चथरिबा क्लिनिकल चाइंग से मतम खरा की ओइना लेफनख्रे आइना नेशनल हेल्थ रेगुलेटरी बॉडी Brazilian and Surveillance Agency and Visa Labako Ponamita Pongdokre. Mapan ki voluntary amada pamdaba reaction khara tholok patheng nabadagi vaccine BAC lising amaga songa taraganipan COV lising ahunga supna amagi safety amasung efficacy lepthok naba pangthok lepa chaing matam khara ki oina leple aina Johnson Silakna and Visa da khangalake hairi volunteer adugi axial gi phibam confidential oina thambana company na case adugi ahenba akupasing pikhide and visa gi matung ina apapa clinical products procedure singi sarukoina independent safety committee na problem adugi horokpangi matang da investigation ama sathadri phawwa vaccine gi clinical science sing makhata na sathakiroi Brazil da sathariba study adu da ahanba volunteer john khibadu October 8 dane and visa na ayaba pirakpadagi matung ina anuba volunteer sing john kadabane aire Yoga Toubada Ramdev Samudagi Tarkkhre Yoga Guru Ramdev na Yoga Toubada Samu Amadagi on Taduda Tarkkhre Madugi Saktam Adu Utpa video ama social media da Taduklakre Maduda Maki Wangagloina Ausik Yoga Guru Karigumba Kudong Tiba Amata Tokti Amasu Waringai Amata Late Aihe Samudagi Tarakpagi Tautok Adu Nungaiba Amasung Nongba Tautok Amane Kari Mata Waruno Manangarang Amasung Ngasi Pungmari live joke toki aina Ramdev ke wangagloi tijara wala SK na aike video adu da samu amaki matakta Ramdev na famduna leiba amasung joke asan sing tawba okay baduki matungda mahak samu aduna masa lenglakpadagi leimai da tarkiba olle ex minister Punchi Chupa jail da leibagi charak pina ba dakshin khre Colbrook allocation ki case amada anagi union minister of state MOS for coal delivery amasung atai conviction bo Punchi Chupa jail da leibagi charak pina na ba Yumsa Kaishan Mita Central Bureau of Investigation CBI na Delhi ki High Court amada dakshin khre Court asina makhoi ki miyat ki order October 13 da lauthok lagani Dilip Rai kumja sok lising amaga sahapan marfudra mapanda Atal Bihari Bajpai ki government da minister oike adum oinamak conviction asina court da makhoi sahi jamjilapagi phibam amasung mamang da tawkiba apaba thabak kya gi yangbiduna sharak bibada khara komthok pinaba aijaki Tawigumasung prop agency asina white collar crime sing engalakliba asida society da message ama pinana ba court na serak chauna pibana phagani aina thamkhe civil service ke exam Thagadaba Maheiroising Leingakna Mapung Fana Mateng Panggadouri Mizoram Leingakna civil service ke exam Thagadaba Maheiroising Mapung Fana Mateng Pangna ba warep Yaokhre Chief Minister Joram Thangkan mayai tangbal logdona pangthokiba tongan ba department singe mifam amana Maheiroising Mateng Pangna ba warep lokhibane Mifam adu state ke education minister Lan Chandma Ralte amadi Mizoram Youth Commission gi chairman Balanta Puya Susar Uyakhe
Chief Minister na Mizoram ki Maheiroising Pupung Thagadaba Aiki Maduti Larik Lesu Airapan Harol Sina Civil Service da Mai on Silava Matamda Leingakna Mapung Mateng Panggadouri Hiram Kodemakta Saukot Kane State ki Maheiroising Civil Service Central Service Commercial Bank Amade Corporate Sing da Tabak Tonanaba Honarpada Leingakna MYC Sigi Kutang Mateng Panggadouri Kumja Suk Lisik Ani Suk Nani Panta Pas Taukiba State Assembly ki Ek Amana MYC Lingkat Kibani Commission Asinan Harun Singijai Fana Pathaurang Kaya Lokatuna Lakhe Maruaina Maheiroising Lamjing Laptaktuna All India Service Amade State Service ki exam da mai pakananaba honare Yamna ngakpa thokdok amada heloi sanaba mi ama Hingna Fumalaga Meghalaya ki West Khasi Hills da heloi boat bread chanai aibagidamagda masagi mari matasingna masagi sahi marfu suraba nupa ama mayumdagi singthoklaga October 3 ta Hingna Fumalaga Hatkhre Housing Fabada Chenaba Mioi Nipan Phare Aina Police na Panggadouri Mioi aduki makutung bunharame makhong adu bora amana yomsillaga thawri na punchilame aire Hingna Fumalaga Hatkhre mioi adu Morris Marganar kawe mari mata amatha ahumlom narakiba adu mahakna nahan bari aina maral siri aribada content sing asigi maroiba paukhara asiba paudam jariba Manipur local news YouTube channel amade Facebook page asidagi yengbiru punama ko thagachari loinana channel asina dom da kanara badi subscribe like and share tawba kawbi gunu punamapu amaka na thagachari